अहानबद मयामबु चेसम नवासना तराम नोक्सरी अमदी इकाई खुमनबु उच्चरी ngasi mayamgidmak puduna laksariba warisi handakta Thailand da thokhiba mayamda viral oikhiba Australia nupa amana Thailand Nupi Mcha amabu tamthina hatlambagi matangdugi oidoini warisi su isli inaw kharana suggest tobirakpani objective warisi amuk taminarasi matamse patayada ahingi pung ama khai muktarame police na yamna chawba yamna sulumba amuwa machugi luggage ama railway track ki nakanda hoba awang banapi mongsong maraktagi chingthoraklami luggage se hangdokpa matamda police na hanadagi chingnaduna leramba akibasi achumba oirame police na thiduna leiriba masagi chahi 13 surabi Nupi Mcha amagi asiba haksang konsulaga luggage manung sida yaurami Nupi Mcha si mafi marol amata yaude yamna paba fi amana yatchalami chawrakna numit nini mukki mamangda mahaksi masak khangdaba nupa amagi roomda makhut samnaraga changminnabasi CCTV camera da uba fanglami Nupi Mcha sinadi mahaksi amuk hanna room manung sidagi thoraklaroi haibasidi khangjaba nate ngasigi thaudoksigi mamingsi Tunchanok Don Holma kawi Tunchanok Don Holma si kanano haibasi amuktang hana khangminasi mahaki maming si Tunchanok kawi marup singna mahakpu cake haina kaunai mahak si chahi 13 sure Thailand gi North East thangba saruk laiba farming na maru eba sinfam oina tawnaba class in hairiba mafam sidagini adubu hairiba mafam si Pattaya gi neon light beach strip sidagi miles kaya lapa mafam amakhakni Pattaya si numit hek takhibaga neon color gi light china laitengi local amasung tourist na Pattaya gi samudra khongban amadi lambi gi nakanda leiriba hotel bar restaurant club mayam si isam samna the strip haina kawi maramasina mamangda aina Pattaya gi neon light beach strip haiba wahi pareng ama sinakhibani mayamna gyan tanaba kitang sandokna taksaram Tunchanok ki mapana matung tarakpada Machanupi si mama yaudana chawrakpani mahaki darkar laiba khudingmak fangnaba Tunchanok na masa mathanta lambi sinjai hairami mahakna asumna maning makha tamna hawrakpana maram oiraga mahaki mapa amadi mama atombisina Tunchanok Pattaya da lakpasi ayaba pirakhibani Tunchanok na Pattaya da lakpasi ahanbani amadi mafam sida laiba chayol faba tangairi Tunchanok marup mapang singa Pattaya gi mafam singsi koirami Pattaya da ahanba lakpana maram oiraga Tunchanok si city da kari tawnai karamba mawongda migi wakhalon se fagani scam dagi kamaina masa kanjagani haibasi ka hena khangba oidri mamit mana singba oidri city gi punsi mahing sida mahaksu adjust tawnaba hotnaraga leiri Pattaya hairiba mafam sidi namit taba mafam natte mafam sigi beach front si miles ani hena sangi mafam sida bar restaurant club mayam amalai khongna chatnaba mafam su lei masiga loinana pithibida maming chatnaba red light area haibadi aksang yonduna paisa tanfamsu mafam sina oiribani hairiba beach strip sida numitugi numidangda ihan hanba oina Tunchanok ka hairiba nupasiga thengnakhibani makhoi anisi masak khangnadaba strangers ngaktani wari watai sanarame masigi matung khut samnaduna satminarami adubu Tunchanok ki marupna nupasigi mong matawda kitang masada khautak chaba kaigumba ama off oibagi mawongda wakhaldo fawrami asengba maramdi mahak masa su khangjade marup sina fawriba mawongsi aikhoi su mi ama ubada maram laitana isada hainadaba fawba adukumba oidoini masina su oiramba yai marup nupi sina nupa siga Tunchanok ka satminabasi video namlamme Tunchanok su masana masabu care lawzarami nupa sina leiriba building sigi apartment da Tunchanok yaroklaba matungda mahakna magi marupta ai yore haina message tharami nupa sigi room si koisai charaga leirami Tunchanok no magi marupta message thariba si mahak si safe oina lei mahak kidamak wakhal waraga leibadu fanavani ai yore haiduna Tunchanok no tharakhiba message sina marup singna Tunchanok tagi fangba aroiba message oirami mathangi numit ki athengba ayukki matam fawba Tunchanok si tuminna leirami marup singna message thaba khotpa tawragasu reply laklamde magi laifamda halakpra haisu halaklamde masina maram oiraga marup singa sina chingnaraduna Pattaya city police ta Tunchanok mangkhre haiduna missing report ama file tawrami police ki makok thongba officer an extra thonggi yuna lusingduna Tunchanok pu thiba hawrami Tunchanok amasung nupa si kadai da chatkhi yengnaba police na manak nakpada laiba CCTV camera sing check toba hawrami sum check tawk pasida zom 10 second road ta laiba building amada police sing aroklame police na building sigi CCTV footage se check tobada Tunchanok nupa siga building sida ayuki pung 3:30 da lakpo urame footage sida nupi sigi khutsi nupa na paiduna chatpa urame footage sigi matung innadi karisu kiningai oiba mawong amata uramde pakhat famsu thokningai oiramde adubo hairiba footage sida Tunchanok building sidagi mapana thorakpa uramde Tunchanok na hairiba building sida changkiba pung 9 gi matungda numit simakti numidangi pung 9:15 da hairiba nupa si mathanta thorakpa footage sida urame mahakna thorakpada yamna chawba amuba luggage ama puduna lakpasi camera da urame hairiba luggage si scooty amada haplaga
अमम मरक्ता नुपासी थौदुना चटखिरमे फुटेज सिबु येंगलिबा पुलिस सिंगना मिसिंग रिपोर्ट से हौजिक्ति थौदोक अमा थोखरे हाइबगी कन्फर्म तौबा ngamlami naha oirabi nupi ama nupa siga building manung sida changminnakhibani pung 19 haukhra matungda nupa se mathanta achoba luggage ama pairaga thoroklami haiba luggage si mi ama hapadi yamna laina changani masigi matung nupa si mathanta luggage se yauduna building sigi apartment da amuk halaklami police na nupa sigi apartment si thiba humba townaba yaroklami adubu thong se hangdorokpa kawba leiramde police na upay ama tawraga apartment manung sida changlami manung sida struggle tawkhibagi mami ama mayek sengna urami adubu tunchanokti room manung sida leiramde room manung sida nupa si su leiramde police ki team sina room manung se koithi thirami moigi wakhalda sahi tara taret khak suribi nupi si mathanta numidangi matam sida kadai da chalamba yai haibagi clue amatang fanglagadi haina khanjarami adubu makhoina fangliba information asina amuk hena makhogi problem si complex ohelami police na room manung sida karigumba thodok amadi thokre haina khalami room manung sida changkhiba makhoi animak kanamata leiramde tunjanok mangkhibagi matang sida building sigi room sibu yangsalibasi police khakta natte tunjanok se mangkhre haina police ta report tokhraba matungda marup sina missing report si yamna serious oina loduna mahak su mathanta tunjanok pu thiba humba se tawraga leirami mahak su nupa sigi room da changduna tunjanok leirambagi mami ama khak thirami matung tarakpada ABC news na phangwa photo gi matung inna mamanavi si room manungda nupa siga punna lepa urame room manung si yamna chawba natte ram bottle ahangba mayam amasu freeze mathakta leiba ui mamanavi sina lakpa matamda tunchanok room manung sida leiba uramde mahak si kadai da chatkhre haina khangnaba hotnaba su aremba tarame adubu masigi matungdagidi tunchanok pu thibasi thengmanba haibadu oirame police na thiriba nupa si kana oidoino nupa sigi mingsi Simon Peter Carmen Kowi Australia machani masagi chahi si nifudagina yankhai fawbagi marak oirame Simon na building sigi apartment si rent lawaga leibani matung tarakpada yumno nabasingna Simon si yamna tumina leiba nupa amakhakni hairame mingonda wari watai kaya tawgande complex sida leiriba building singi maintenance tawbagi thabak si mahakna tawi building sida gi khara chatlaga leiba bar amada su mahak si thabak tawi mahak ka loinaba miyoi singna kanana su thodok si mahak na tawrungani haiba thajaramde police na nupa si track tawbado oina mai onsalame sahi tara taret surabi nupi ama manglaga lei amadi nupi siga aroiba ukhiba nupa sisu mafam kadai da su thiba fanglamde police na Thailand gi airport kudimakta nupa sigi matang da alert tawkhirami immigration officer da su yamna special oina nupa sigi matang da information pirami somdana police na nupa sina thawkhiba scooty si camera mathang tawraga trace tawrami luggage se kadai da aroiba oina thamammi haibase police na khangnaba hotnarami adubu Simon di Bangkok ki khwaidagi chawba airport sida departure tawnaba board sida mityeng targa leirami police na Simon gi room si check tawbada information khara fanglami Simon gi passport si room sida leiba thengnarami adubu matung tarakpada police na Simon na Thailand si thadoktuna chatnaba hotnabada airport ta mahapu farami Subarnabhumi airport ki immigration officer na Western Australia gi per chatnaba Jetstar flight ta check-in tawnaba hotnabada Simon bu immigration officer na pharga thamami mahak si flight manungda changam dorabani adubu haiba mayam si Simon na passport yaudana kamaina flight forward tongnaba hotnaram libano haibasi police ki maike dagi hojiki oina explanation amata laktri police na thangju numit ki ahingi pung amaga minute 15 da Simon bu farami Simon bu fabagi tanja sida police na tunchanoksi kadai da lei haibagi langla langjin amata khangba ngamdri police na Simon si check tobada maha kingak amati pambom da khujin na khot khibagi dakfam kayama leiba thengnarame police ki matung inna haiba dakfam si kanagumba amana struggle tobada khujin na hanjan khot khibagi mami ama khakni hairami Simon farba matung ikan kanadana camera recording tawduna scratch sigi matang da police na wa hangbada Simon na pek liba paukum si thajaba engam lamde Simon gi matung inna dakfam si spider na ni hairami Simon na ahanbada tunchanok mangkhibaga mahaka kari amata mari lena de hairami Simon na tunchanok ti mahak na tummi kanda mathanta chatuna leirami amadi tunchanok ta thokriba thodok si mafam amada thokhiba oiramgani hairami adubu mahaki paukum siga footage ta fangliba information siga chanaramde CCTV footage ta tunchanok se hingna Simon ga mahaki apartment ta changmin nakhiba ukhibani masagi matung room sidagi mapan thorokpagi footage lairamde police ki matung inna CCTV footage mayam gi timeline si mahaki mamangda thamma matamda de Simon gi warida yamna thuna ahongba amakhak laklame police na Simon si magi apartment da tunchanok ka khut samnaraga changmin nabagi footage masagi matung pung 19 leiraga
अचौबा लगेज अमा पुरगा रूमदगी थोरकपगी फुटेज सि महाक मसादा उतलम्मी साइमन से पुलिस की कस्टडीदा लेरिकांदा महाकना थौखिबा मोटरसाइकल सि कदाई कदाई चटकी हाइबसि थीबा लेपलमदे पुलिस ना कैमरा मयाम से मथंग मथंग सुम ट्रैक तौदुना लाकपना लोकल ना खाउ मको कोबा एरिया अमगी रेलवे लाइन की नाकलदा लेबा नापी मोंगसोंग अमदगी लगेज से फंगलम्मी हाइबा नापी मोंगसोंग मरकसि साइमन लेरिबा बिल्डिंग सिदगी माइल्स अनि खरा हेन लापना ले पताया पुलिस की मतुंग इन्ना इंची कुंतरुक की ब्लैक मचू की लगेज से साइमन फारबा मतुंग मिनट 15 लेरगा फंगबनी हाइरम्मी तुनचानोक लगेज मनुंगसिदा मफी मरोल अमता यावदुना यामना पाबा फी अमना येतलगा कोनसिलगा यावबा थेंगनरम्मी पुलिस ना तुनचानोक सि कमायना फंकी हाइबसि पुलिस के ऑफिसर सराथोयुंगना रिपोर्टर्स दा असुमना हाइरम्मी तुनचानोक की मसादा नमजा नमथेक तौखिबगी यामना चौबा ममी अमखक उइ ममायदा दाखफम कया लई अमदि पोमबसु यामना पोमखतलम्मी उरिबा फिबम सिना तुनचानोक की थौदोकसि अटैक तौबनी एक्सीडेंट नते हाइबसि मयेक सिंगा तकलम्मी लगेज मनुंग सिदगी तुनचानोक की पोट चै हाइबदि खोंगुप जीन्स फोन की कवर नेकलेस ब्रेचेट फंगलम्मी पोट मयाम सिसु फत हौदी की मवोंगदा लोइनमक लंगथोकलम्बनी कस्टडीदा लेरिबा साइमन सि वाहंग पहुंग तौनबा पताया सिटी पुलिस स्टेशन दा पुरकलम्मी केस असिबु यंगसिलिबा कोलोनेल की मतुंग इन्ना मफम सिदा साइमन सि मरोल लोन बहरकी हाइरम्मी साइमन ना पुलिस ता तुनचानोक सि खौरी चरम मेतुना हातखिबनी हाइरम्मी मसिगी मतुंग तुनचानोक की असिबा हक्सांग सि बाथरूम दा लंगथोक्ट्रि फावबदि थमलम्मी हाइरम्मी मसिगी मतुंग साइमन ना खनबा याबा खलगा तुनचानोक की असिबा हक्सांग सि लगेज ता हापतुना रेलवे लाइन की नापी मरकता लंगथोखिबनी हाइरम्मी हाइरिबा वाफुम मयाम सि साइमन दा वाहंग पहुंग तौबदा पुलिस ना फंखिबा पाउखुमनी हाइना पुलिस ना मियाम मांगदा खंगहलम्मी अदुबो हाइरिबा मयाम सि कोर्ट ना फंखिबा इन्फॉर्मेशन अमता नते मसिगी मतुंग दा अमुक साइमन ना तुनचानोक हातले हाइबसि महाकना याजरमदे महाकि लॉयर गा लोइनना हौजिकति साइमन सि अनौबा सुर अमदा महाकि वरी सि यामना तोंगानबा हौरकलम्मी थौदोकसि सेल्फ डिफेंस ता थोखिबनी हाइरम्मी अनौबा वरी सिदा साइमन अमदि तुनचानोक मखोय अनी सि फिक्स प्राइस ता मखोय अनी मरी थंबा हाइना यानरम्मी ममल सिना थाई भट लिसिंग अमनी चौराकना इंडिया की पैसादा लुपा लिसिंग अनीगा चनिपान यांखै मुक्नि हाइबा तारे साइमन ना पैसा सि सर्विस फंगलबा मतुंगदा तंखाई अमखक पिरम्मी मसिना मरम ओइरगा मखोय अनी की मरकता खतनबा हौरम्मी मतंग सिदा तुनचानोकना साइमन दा महाकि अवापता पैसा सि पिरकनबा किचन की थांग तौरगा किहलम्मी अदुबु साइमन ना तुनचानोकपु फारगा थमम्मी तुनचानोकपु हातपगी इंटेंशन दि लैते हाइरम्मी मसिना साइमन की अनौबा वरी अमखकनी अदुबु पुलिस ना मयाम मांगदा साइमन की वरी से रिजेक्ट तौरम्मी मरमदि फंगलिबा फिजिकल एविडेंस का साइमन की वरी सिगा चानरमदे थौदोकसगी मतंगदा कोर्ट ट्रायल हौरबा मतुंगदा कोर्ट ना हाइरिबा मतंगसि खितंग लुमना लौबा याबा जगह अमखकनी सेल्फ डिफेंस ता सिवनी हाइरगदि करिगिदमक साइमन ना पुलिस ता थौदोकसगी मतंगदा रिपोर्ट अमता पिद्रिबनो पुलिस ना हौजिकी ओइना मियामदा कोर्ट ता साइमन की वरी सि कमाइना चैलेंज तौनी हाइबगी मतंगदा करी अमता फोंदोक्ट्री मखोइना थंबा वाफम हाइबबु साइमन की वरीगा फिजिकल एविडेंस का यामना खेतनै हाइबसिनी पुलिस की मतुंग इन्ना तुनचालोक हातलबा मतुंगदा साइमन ना कनादासु कॉल तौखिदे कनादासु रिपोर्ट तौखिदे पुलिस स्टेशन दा चतुना नहा ओइबि नुपी अमना मंगोंद अटैक तौर ए हाइबसु लेते लगेज लंगथोकलमलबा मतुंगदा नुमितसिगी नुमिदांगदा महाकि पोचै पैक तौदुना साइमन एयरपोर्ट ता चटलम्मी थौदोक से थोक्ट्रिकांदा साइमन पीटर कार्मेन हाइबा नुपासि कनानो हाइबसि अमु खंगमिनसि महाक से ऑस्ट्रेलिया की स्टेट अमु ओइरिबा विक्टोरिया की बलारात पोखी मसिगी मतुंग वेस्टर्न ऑस्ट्रेलिया की अपिप टाउन अमु ओइरिबा जेराम मुंगुप्ता हानबदा चावरकलम्मी मसिगी मतुंग महाकि फैमिली से अल्बानी दा शिफ्ट तौरम्मी चही कया अमा महाक से ड्राइवर ओइना मैकेनिक ओइना थबक तौदुना लेरम्मी मसिगी मतुंगदा महाकि हक्सांगी मनिंग थंगबा सरुकते इंजुरी ओइबदगी डिसएबिलिटी अमसुंग वर्कर्स कंपेंसेशन अमाउंट से सरकार दगी फंगलम्मी हाइरिबा पैसासिना महाकि हिंगनबगी लंबी ओइरम्मी मसिगी मतुंगदा महाक से थाईलैंड दा शिफ्ट तौरकलम्मी महाक से जोमटिन कंडोमिनियम कॉम्प्लेक्स सिदा रूम अमा रेंट लौरगा लेरम्मी हाइरिबा कॉम्प्लेक्स सिदा फॉरेन दगी लाकपा मियोय कया अमा लै युमथंगनबगी मतुंग इन्ना साइमन सि मफम सिदा चही अनीगा था खरादि लैरे हाइरम्मी महाकि लोइनबा मियोय सिंगना साइमन से नॉर्मल ओइबा मियोय अमखकनी हाइरम्मी यामना पीसफुली ओइना लैजबा फॉरेन नेशनल अमखकनी मपान चाबा थकपा स्विमिंग तौबा अमदि तुम्बा यादबा मतमदा बीच चटली हाइरिबा वाफम मयाम से साइमन की रूटीन अमखकनी अमदि महाकि रूटीन से तुनचानोकना मागी मनाक्ता लाखिबा अमदि अमुक हन्ना रूमदगी थोलखिदबा मतम सि फावबगी ममांगी निमित सि फावबा चथरगा लेरम्मी अदुबु साइमन सि रेस्पोंसिबल ओइबा सिटीजन अमा ओइद्रे हाइबगी वार्निंग साइन खरादि ममांगदगी उबा फंगलम्मी वेस्ट ऑस्ट्रेलियन पुलिस ना साइमन की लाइसेंस नोंगमैसि महाकना थाईलैंड दा शिफ्ट तौरकदबा चही अमगी ममांगदा सस्पेंड तौरम्मी साइमन ना इलीगल ओइना शॉटगन अमा अमदि राइफल अमा महाकि मयुमदा थंबा पुलिस ना थेंगनरम्मी
wafam se khoina warning sign amani haina lobi yai mahak na nongmai thamnumlibasi state ki law gi mayoktani Simon na thabak tawriba bar gi mapu mahak ki room gi neighbor gi matung ina Simon ga yamna luna tinaba marup mapang amata leite hairami mahak si building sida anobu oidrabani tha kaya ama mafam sida leiduna thabak su tawribani adubu building sida leiba mioi singna Simon gi matang da khangdaba wafam kharadi leirami Australia media gi matung ina threads hairiba social media platform sida Simon na Prithvi gi tongan ba mafam da leiba nupi kaya da chap manaba message thaba thengnarami tunchano ki thodok si thoktrikan chayol kharagi mamangda online da Simon na nupi amada aigi damakta din nangsi yamna noimalli hairami tunchano misi siga mari leinana Simon gi mathakta charge mari palami charge sing adudi mi hatpa haksang lochinba haksang bu destroy toba amadi sahi sudribi nupi amaga mari leinabana chingbani Pattaya provincial court na Simon bu bail pidana Pattaya remand jail da thamami nakal amaromdana police na case yamna strong oina semgat nabakan na hotnari trial tonabagi date si hausi fawagi oina fix tawdri Simon gi trial si Thailand justice system gi makhada chathadawri bani Thai law gi matung inna mi ama hatpagi dandi si maximum oina sibagi dandi fawo piba yai ayambana punsi chupa jail da leibagi charak su fangnai Simon na hausik su mi hatli haibagi charsi masana yazaramde Thai court ta charsi gi mayokta magi wafam thamnaba sem saraga lei mahakna thamdoiba wafam si self defense ni haidori bani prosecutor na amuk hatpani haina utnaba hotna dori bani police na Simon na tawriba thodok siga mamang da Thailand gi tongan ba mafam ani da thokiba thodok ani ga mari leinaramgadra haina yangsilami thodok ani se amana soklising ani kun manga gi February da thokibani aduga amana September tha da thokibani thodok sida tongan mafam da nupi ani luggage manung da haplaga lang thoklambani police na Simon gi travel history amadi mahak si thodok ani thokku matam sida kadai da leirami haibagi check su tawrami hauzik fawbagi oina Simon thodok ani sida direct oina chenai haibagi evidence te amata fangdri haina police na hairami Simon gi thodok sina Prithvi gi miyam gi mityang singselami Pattaya simakta da Thai community amadi tongan ba section gi mioi singda foreigner amana local nupi macha ama hatpagi pausi yamna thuna sandoklami thodok asina Thailand da amuk hanna masa yonduna paisa tanbagi lambi da khongdari bi naha oiribi nupi kaya gi safety gi matangda debate tawnaba hawrami nupi sing asi private room amada masak khangdaba mioi amaga changkhibada makhoi gi damak kayam yamna protection lei safety oi haibagi matangda hainaba hawrami adubu police ki maikei dagi room manu thokpa thodoksi makhoina control tawbada khara di wai hairami police superintendent na business tawriba amadi hotel owner na kaigumba aranba pamdaba thodok ama thoi haina chingnaba leiragadi police ta yamna thuna pau pek naba hairami Simon se police na farba matung pung khara leiraga camera mamang da Simon na tunchano ki family da ngakpi naba haijarami Simon na nakhoi gi na chanopi da thokliba thodok si yamna nuaite control to bang mahudaba da gi thokhibani hairami imung manung gi mioi sing yamna nungaira moi wakhal waram gani haibasi ai khangi masimakni aingonda hauzik fauri basi su hairami thodok se thofam de thoktabani amadi family members sing loinamak wakhal laitana leiramdabadi yai adubu leiramgani haina aina khali hairami nupi khudimak section na leinabasu Simon na makha tarami adubu family gi mioi singna Simon na la le haijari basi mayam mangda reject tawrami tunchano ki step mother na Simon se mara leiragati hatpiu haina request tawrami mapa gi matung inadi tunchano nauna mama kaina khrabi nupi macha amani masana masagi aningma thungnaba sen tanbada sumaina siba haibasi yamna nuaitaba thabak amani hairami macha nupi gi justice yamna thuna fangba pami police ki file da namsinduna thamkidoba thodok amadi oheloisi haina police ta haijarami masa yonduna paisa talasu mahaki justice ti yamna thuna phangpham thoi haina aina su khanjai yamna thuna phangmasu oirasanu Thailand da sigumba thodoksi khara toina di thokani khalli wari tabiriba islinaw mayamna su khangbiramani madudi nupa kaya amana Thailand da chatibasi maru oina kaidoba chatlino haibasi makhoi gi apambado fanglagadi haina khiba paisa su pifam thokpra haina khanjai natrabadi nupi dagi apamba lobo chatabana fai Thailand sarkar nasu asiguma thodoksi thokpada yamna thuna justice pinaba fast track court kumba thambiduna mara laibasing akanba cherak piduna nupa singbu kihanba amakhak mathau tai haina khanjai nupi bu oiro natragana nupi sabi kangbu bu oiro Thailand gi tongan mafamda masa yonduna paisa tanbasi normal ni masibu enjoy tawnaba Prithvi gi tongan ba mafum kaya dagi mioi kaya ama laklibani masi khangna sarkar nasu thabak khara di paikhat pham thoi wafam se haijaraga ngasi gi di matang sida wari silosinjarage thank you everyone